Hello everyone and welcome back to my channel. Myam ngasi phana kuira matungda I vlog macha ama puraga lae ado ngasi se khoi don chai da kirton leiba don chai di aingon da puri gupni tauna pijarak pa don cha do moyum da kirton lei haidi moi si ro haidi hujik moina leiri ba se kuina thadokna rent lei ru na ko da halak pa dai kirton taudri aina ne kuina lon na leiro bani na dum kirton macha ama tausi aina ngasi no meche kirton taudoi ne ko dai hujik loishandri do hujik sanda budi tasale e thaba kai ka loi lore do du kai ka thara maga chatlani do moi da chatla kan da mo yang halage नहीं रे वीडियो नमीने मैम से सिना तुको गांगू मसा खंगुरा जेगू फेमस होय लबी सिना चोरिया पार्टी से खो इतै मचा नुपानी गेम सानारी सिना तुकोगी मैम सिगना गेम सानारी से बर्थडे गर्लनी ngasi magi birthday su oyabako do ma khara ml ra pubg da ml da khara ngauja bani sanaro dum masak lot na lai gare wa se ml hello hi banon hi मैम सिगना खेची ने बको ई जंगल लगे से हुजे कितोन से लोरागा दु खेची कोरपु अमा हौरे बको से खेची लैरे दुगैदि सिसिदि ngौथोंनि औ ता गिटारे मैम से ngौथों ने बको खबै ता गिटारे से ngौथों लैरे अदैदि सिना संगम खिरने बको अदो चा थकना बलोइगरे है मई सु थकपा लोइगरे का फौदरे अबैना अदो मैम होरेन चाबगी मतंग हाइबदी किरोन से लोरागा खेची का जेरपै मतंग दुगा मु यंग हलक्तोइने बको मैम दुम लोइबो यंग मिनासी अदुगा
ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ, ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯀꯣꯏꯁꯟ ꯑꯃ ꯍꯪꯅꯤꯡꯕ ꯂꯩꯌꯦꯕꯀꯣ, ꯑꯗꯣ ꯂꯥꯁ ꯑꯣꯏꯅ ꯍꯪꯉꯛꯑꯒꯦ. ꯁꯤꯒꯤ ꯇꯣꯟ ꯃꯈꯣꯟꯁꯤꯅ ꯇꯥꯔꯔꯣꯏ, ꯂꯥꯁ ꯑꯣꯏꯅ ꯍꯪꯖꯔꯛꯀꯦ. ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯩꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔꯗꯣ ꯄꯤꯕꯤꯔꯛꯑꯣ ꯀꯃꯦꯟꯇꯀꯣ. ꯑꯗꯣ ꯑꯩ ꯍꯪꯉꯛꯀꯅꯤ, ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ. নে সন্ধ্যা হুসে হাওব্রাই দাও হাওব্রো ম্যাম সন্ধ্যা খেচি জেনারি ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀꯣ. ꯑꯗꯣ ꯃꯣꯔꯅꯤꯡꯁꯨ ꯑꯣꯏꯔꯦ, ꯉꯔꯥꯡ ꯃꯣꯏꯗꯒꯤ ꯑꯗꯨꯝ ꯆꯥꯔ ꯊꯛꯑꯒ ꯍꯜꯂꯛꯑꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯀꯩꯁꯨꯝ ꯅꯠꯇꯦ ꯑꯍꯦꯟꯕ ꯃꯌꯥꯝ. ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯀꯩꯁꯨꯝ ꯌꯥꯝꯅ ꯈꯪꯗꯦꯕꯀꯣ. ꯍꯥꯡꯕꯕꯨꯗꯤ ꯀꯨꯏꯔꯒꯁꯨ ꯐꯖꯅ ꯈꯪꯖꯟꯗꯦꯕꯀꯣ ꯁꯤꯒꯤ ꯃꯔꯝꯗ. ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯁꯤꯅꯦꯕ. ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯂꯦꯅꯀꯣ, ꯊꯥꯡꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯋꯥꯆ ꯇꯥꯏꯝ ꯂꯥꯛꯄꯗꯣ, ꯑꯗꯣ ꯋꯥꯆ ꯇꯥꯏꯝꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯛꯑꯦ, ꯀꯃꯥꯏꯅ ꯀꯛꯏꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ. ꯑꯗꯣ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ, ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ. ꯀꯩ ꯃꯔꯝꯒꯤ ꯀꯛꯏꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯗ꯭ꯔꯦꯕ. ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯂꯒ ꯊꯥꯡꯒꯠꯇꯕꯤꯗ ꯂꯦꯞꯄ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯀꯛꯑꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ. ꯑꯩꯅ ꯇꯣꯏꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂꯒꯁꯨꯅꯦ, ꯉꯁꯤ ꯂꯩꯔꯝꯕ ꯋꯥꯆ ꯇꯥꯏꯝꯗꯣ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯍꯟꯊꯅ ꯂꯩꯔꯝꯕ, ꯑꯗꯩ ꯑꯗꯨꯝ ꯍꯟꯊꯅ ꯂꯩꯕ, ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯔꯦꯕꯀꯣ. ꯑꯗꯣ ꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯅꯤꯡꯉꯦ. ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯗꯣ ꯑꯇꯩꯗꯤ ꯀꯩꯁꯨꯝ ꯑꯍꯦꯟꯕ ꯅꯠꯇꯦꯗ, ꯁꯤꯇꯅꯤ. ꯋꯥꯆ ꯇꯥꯏꯝꯁꯦ ꯀꯩꯒꯤ ꯀꯛꯏꯅꯣ, ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯡꯒꯠꯂꯁꯨ ꯑꯗꯨꯝ ꯀꯛꯑꯦ, ꯊꯥꯡꯒꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯀꯛꯑꯦ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯣꯡ ꯅꯤꯅꯤꯕꯨꯗꯤ ꯊꯥꯡꯒꯠꯇꯦꯕꯀꯣ, ꯁꯞꯇꯥ ꯑꯃ ꯍꯦꯜꯂꯝꯃꯅꯤ ꯑꯩꯅ ꯊꯥꯡꯒꯠꯇ꯭ꯔꯤꯁꯦ. ꯑꯗꯣ ꯁꯤ ꯊꯥꯡꯒꯠꯇꯕꯒꯤ ꯃꯔꯝꯅ ꯀꯛꯏꯁꯦ, ꯍꯧꯖꯤꯛꯁꯨ ꯀꯛꯑꯦꯕꯀꯣ, ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯥꯡꯒꯠꯇꯕꯒꯤꯗꯃꯛꯇ ꯀꯛꯑꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ. ꯑꯗꯣ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯣꯏꯅ ꯑꯗꯨꯝ ꯅꯣꯡꯃ ꯂꯦꯞꯄ ꯅꯣꯡꯃ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯂꯝꯃꯦꯕꯀꯣ. ꯑꯗꯨꯀꯥꯟꯗꯁꯨ ꯑꯗꯨꯝ ꯀꯛꯄ. ꯑꯗꯣ ꯀꯩꯒꯤ ꯀꯛꯏꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯪꯗ꯭ꯔꯤꯁꯦ. ꯑꯗꯣ ꯆꯦꯅꯦꯜꯁꯦ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯝꯗꯥꯏꯁꯤꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯛꯄꯁꯤꯅ ꯑꯩ ꯇꯟꯁꯜꯂꯛꯑꯦ. ꯇꯟꯅ ꯑꯩ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯇ꯭ꯔꯦꯕ. ꯑꯗꯨ ꯊꯥꯡꯒꯠꯂꯁꯨ ꯀꯛꯑꯦ, ꯊꯥꯡꯒꯠꯇ꯭ꯔꯁꯨ ꯀꯛꯑꯦ, ꯊꯥꯡꯒꯠꯇꯕꯅ ꯐꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯣꯛꯊꯣꯛꯅ ꯂꯩꯕꯒꯤ ꯋꯥꯔꯤꯅꯦꯕ. ꯑꯗꯣ ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯝꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ. ꯑꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯗꯣ, ꯅꯦꯛꯁ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯐꯝ ꯈꯪꯗ꯭ꯔꯦ. ꯅꯣꯡꯅ ꯃꯔꯣꯟ ꯑꯃ ꯆꯨꯕꯅꯦ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯒ ꯑꯗꯨꯝ ꯌꯨꯝꯁꯤꯒ ꯂꯩꯁꯟꯅ ꯂꯩꯔꯦꯕꯀꯣ. ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯑꯗꯨꯝ ꯇꯧꯋꯤꯗꯣ, ꯅꯨꯡꯇꯤꯒꯤ ꯑꯦꯛꯀꯤ ꯗꯦꯂꯤ ꯑꯩꯈꯣꯏꯒꯤ ꯃꯧ ꯍꯥꯏꯗꯤ ꯍꯥꯎꯁ ꯋꯥꯏꯐꯀꯤꯗꯤ ꯑꯦꯛꯀꯤ ꯔꯨꯇꯤꯟꯅꯤꯀꯣ. ꯗꯦꯂꯤ ꯇꯨꯝ ꯍꯧꯒꯠꯄꯗꯩꯅ ꯇꯨꯝꯗ꯭ꯔꯤꯕꯛꯇ ꯌꯨꯝꯗ ꯇꯧꯕ ꯊꯕꯛꯇꯣ ꯗꯦꯂꯤ ꯑꯗꯣ ꯁꯦꯝ ꯔꯨꯇꯤꯟꯅꯤ. ꯑꯗꯣ ꯗꯦꯂꯤ ꯑꯦꯛꯀꯤ ꯆꯤꯖ ꯌꯦꯡꯍꯟꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯀꯣ ꯃꯌꯥꯝ, ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯞꯇꯕꯅꯦ. ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯝꯇꯪ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯗꯣ ꯑꯩꯅ ꯗꯤꯁꯥ ꯁꯣꯏꯕ ꯑꯣꯏꯔꯝꯃꯒꯁꯨ ꯑꯩ ꯁꯦꯝꯗꯣꯛꯆꯒꯦ, ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯊꯔꯛꯀꯦꯕ. ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯡꯒꯠꯄꯒꯤ ꯚꯦꯂꯨꯁꯦ ꯂꯩꯇꯕꯅꯤꯅ ꯑꯩ ꯊꯥꯡꯒꯠꯇꯕꯅꯦꯕ. ꯊꯥꯡꯒꯠꯀꯅꯤ ꯀꯛꯀꯅꯤ, ꯊꯥꯡꯒꯠꯀꯅꯤ ꯀꯛꯀꯅꯤ, ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦꯕꯀꯣ. ꯑꯗꯨꯅꯤꯗ ꯃꯌꯥꯝ, ꯑꯗꯨꯝ ꯁꯤ ꯍꯥꯏꯔ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯕꯥꯏ ꯕꯥꯏ ꯃꯌꯥꯝ.